ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ꯫ Prime Minister amasung Union Home Minister na Manipur ki praja miyamge ihul khangna thabak tauri haina BJP Manipur Pradesh ki General Secretary Premananda Maitai na haikre. Sakhangdaba two-wheeler da tongduna lakpa nupa amaga nupi amagana class 12 tamliba mahiroi ama ngarang numidang modbung da nongmai na kaptuna hatlamle. State government na nonganba misi investigation NIA da sinanaba thaurang taure hairakpadage nonganbage asiba hakjang JC amasung imung manungna ngasi lawkhre. Manipur da so MPCC na sinduna Samvidhan Bachao Loktantra Bachao Sanglap Satyagraha Congress Bhavan da pangthokre. Khongjom Police Station Gate Team Amana Khongjom Maning Lekai da Yungang Sungba Factory Ama Thugai Kre Miyoi Ani Yungang Singakona na Phare Haire. MAMI TV के प्राइम टाइम न्यूज़ मीटिंग ताबीरी बसिंगबो युमनाम विनर चनु ना ताराम नौचरे मियाम द मपुंग ओइबा पाउ सिंग संदोंग ने पिजरे। भारत के प्राइम मिनिस्टर नरेंद्र मोदी अमदे यूनियन होम मिनिस्टर अमित शाह ना मणिपुर के प्रजा मियाम गे इहुल खंगना थबक तौरी हाइना बीजेपी मणिपुर प्रदेश के जनरल सेक्रेटरी प्रेमानंद मैते ना हाइख्रे। वाफम असे ngasi बीजेपी मणिपुर प्रदेश के ऑफिस दा पांगथोखिबा पाउमी सिंगा उनबा अमदा हाइखिबने महागना हाइखे कांग्रेस ना लेंगाक पाइरिंगै मतमदा लमदम असिगे मियाम ना धाबी अमा फंगननबा होटनबा मतमदा खोंजंग कया चंगसिनखे मिसी मिना कया थोखे अदुबो बीजेपी के लेंगाक असि लाकपदगे सेंटर लेंगाक ना लमदम असिगे मियाम गी अपाम खंगना सिंथानिंगाई ओइबा थबक तौरम पांगथोक्तुना लागले। बीजेपी ना लेंगाक पाइरकपदगे लमदम असिगे मियामना मतम सांगना तंगदु लेताना लेबगा लोइनना ILP लमदम असिदा चनहनख्रे। लमदम असिगे थौना फरबा इपा इपु सिंहबु सिंथादुना अंडमान एंड निकोबार गे माउंट हिराटपो माउंट मणिपुर हाइना ममिंग ओनख्रे। मदुगी मथक्ता लमदम असिगे मियामना मतम कयागी ममांगदगे आफसपा लौथोकननबा तांदुना लाकपा धाबी अदु बीजेपी की लेंगाक असिना 2022 दा पुलिस स्टेशन तरा मंगाना कोनबा मफमदगे डिस्टर्ब एरिया स्टेटस लौथोख्रबा मतुंग मथंग थागी तांग अमदगे पुन्ना पुलिस स्टेशन तरा मापनदगे डिस्टर्ब एरिया स्टेटस लौथोकननबा फिरेब लौख्रे। असिगुंबा लमदम असिगे मियामगे अपाम्बा सिंग येंगदुना सिंथानिंगाई ओइबा फिरेब सिंग लौखलकलिबा असे थागतनिंगाइने। प्राइम मिनिस्टर यूनियन होम मिनिस्टर अमदे मणिपुर के चीफ मिनिस्टर एन बिरेनबो बीजेपी मणिपुर प्रदेश के माइकईदगे हाइनिंगाई लेतना थागतपा फोंदोरकले। पाउमी सिंगा उनबा अदुदा बीजेपी मणिपुर प्रदेश के अतई थौपुब सिंगसो सरुक याखे।
Sakhangdaba miyoisingna ngarang numidang pung nipanga minute kuntra rom taba matamda Kangpokpi Police Station ge manung chana leiba Modbung Model Village ke PHC Modbung mamangda Council of Higher Secondary Education Manipur na lauba Class 12 parikya thariba mahiroi ama nongmaina kaptuna हादखिबगी थौदोक मरी लेना खोइसाउनरब मॉडबुंग के पब्लिक सिंगना NH2 इम्फाल डिमापुर लंबे थिंख्रे हाइरे थौदोक अदुदा लेखिद्रबा मियोय अदु मॉडबुंग मॉडल विलेज तगे लैंथांग मिसाउगे अमत पोक्चब मचानुपा सैगुलान मिसाउ चही तरा तरे नि हाइरे थौदोक थौफमदगी फंगबा पाउगी मतुंग इना थौदोक अदु ngarang numidang pung nipanga minute kuntra rom taba matamda Saigunlan misauna PHC Modbung mamangda leptuna leiringai matamda National Highway 2 lambida two-wheeler tongduna nupa amaga nupi amagana khanghodana lagtuna nongmai macha ama satoklaga Saigunlan misau tamna kaplamlaga Imphal tamna yangna thoduna chatkhi haire Pawasina High Saigunlan Mishaw Mafam Aduda CK Loinana Modbunge Khoisaunaraba Praja Singna National Highway 2 da Thoraktuna Thodok Adu Yaning da Bautuna Modbung Mapada National Highway 2 ase ngarang numidang dage thingkre Thodok ase da Chenaba Mioi Dandi Piu Saigrulang Mishaw Mihat Yaning de Haibage Kholau Kaya Laubaga Loinana Morbunge jaga kayada lambi thingduna uwa paisinduna amade mai thabagi khongjang lepa laitana changsenke Kangpokpi police ke personnel sing changduna mafam aduda thodok aduga mari leinana case ama register tawraba matung Saigunlan misauge asiba hakchang adu mafam adudage laukhatuna Kangpokpi hospital ge mokta postmortem gidamak thamkhre amasung khoisaunaraba miyam sing laksen ki haire Mihar asiga mari leinana Modbung ke miyam sing mihar paputho uhaina Modbung da ngasi ayuk wakat mifam phamduna National Highway 2 Imphal Dimapur lambe thingkhre haire Loktunaba mihata mamang thagi tang taramathoida Kangpokpi Police Station ge manung chanba Changgobung village da hatlaga hundok lamba kwaketha konjeng awang laikai dege akoi jam nongan ba allies aging ge nahan makhai loksindana leirakhiba thawai yaudraba hakjang JC amade imung manungge mioi singna loksinduna rims ke miren sangdage Loksilaba matung aroiba mathau mangam pangthokre tha sige kunmari da akoi jam nongan bage pokna famlamdam oiriba kwakaitha konjeng awang laikai dage community hall da JC amasong manung amade lamdam asige ima lupsinge luchingba sing yauna pangthokhiba miyam ge oiba mifamna Manipur lenga ke maikai dage nongan ba mihat ke case ase NIA da sinana ba wareb lokhiba ga loinana mathau taba thabak thoram sing lokhat lakpabu Taramna okpaga loinana asiba hakjang loduna aroiba mathau mangam pangthokre Gujarat State ke Surat Court na criminal defamation case amaga mari leinana Congress ke leader Rahul Gandhi chahi ani jail da phadok pi khraba matung March kunmari da Parliament Secretariat Lok Sabha ke Secretary General Utpal Kumar Singh na official notification ama thoktuna Kerala ke Wayanad Assembly constituency dage Karakpa Congress ke MP Rahul Gandhi Lok Sabha ke MP oibadage disqualified tawkhibadu yaningdaba phongdoktuna ngasi Congress na India pumbada Samvidhan Bachao Loktantra Bachao Sanglap Satyagraha pangthokre Manipur State ki oina Manipur Pradesh Congress Committee MPCC na sinduna Samvidhan Bachao Loktantra Bachao Sanglap Satyagraha Bachao BT Road ta Leiba Congress Bhavan mamang
da Mahatma Gandhi ge photo thamduna ngasi ayuk pung 12 tabadage nungthin pung manga fauba wakat mifam phangkhre wakat mifam aduda CLP leader amasung hanagi chief minister Okram Ibobi hanagi home minister Gaikhangam MPCC के president के Megachandra MLA के Ranjit amade MPCC के leader sing amasung worker sing na saruk yakhe Amaromda Congress General Secretary Priyanka Gandhi Badrana Haukiba Nomaijing Numita Leibak Ningba Prime Minister Gi Machana Kilometer Lising Hena Chatuna Nation Ase Amata Oinanaba Hotnarabasu Congress Party na Leibak Sintungna Lok Sabha dage Rahul Gandhi bu disqualification tauba yaning daba utuna chathariba khongjang asidage henba ngamloi haike Mahangna makha taraduna Sangkap Satyagraha Kauba protest ama Rahul Gandhi bu 2019 defamation case ke matung ina maral seduna Lok Sabha dage tanthok pagi mayokta Rajgata pangthoke Miyamna Yungang Thakpada Kiningai Oire Thaubal District ke Manung Chanba Khongjom Maning Lekaida Yungang Sungpham Achoba Manufacture Unit Ama Leirambadage Khongjom Police ke Kangbuna Thugai ki bagaloinana Mioi Ani Yauna Sem Saba Loiraba Yungang Sing Amade Yungang Sungbada Sizinaba Potlam Kaya Fagat Pangam Kre Ngasi Ayuk Pung Mapanga Minute Kuntra Rom Taba Matamda Khongjom Police ke Kangbuna Akak Naba Pau Ama Pangbadage Khongjom Police Station ge Ose Khongjom Inspector K. Santos Singna Luchingba Kangbu Amana Nupi Police Yauna Khongjom Maning Lekaida Leiba Thokjom Bobo Singh Chahini Fu Humdoi Apokpa Leikidraba Thokjom Nokulge Mayumda Drive Chathaba Matamda Yungang Singh Amade Yungang Singh Adu Sembada Sizinaba Polam Singh Phagatpa Ngamkhibani Haire Pawasina Hai Yum Adudage Semdok Sadok Paloiraba Yungang Singh Numbers of cartoon boxes Kuntrataret Ahangba cartoon boxes Nifumari Ahangba gallon Taramari Water jar Mari Angangba machugi plastic water container ama Silver water container ama Yauna Tongan ba Yungang Singge level thaba Polam Singh Fagat Pangamke Makhatana Yungang Sungba Aduda Mapping Oiba Thodang Mapung Oiba Thodang Loriba Thokjom Bobo Singh Yum Aduda Leiram Dabadage Mahaki Mama Thokjom Ongbe Bino Debi Chahi Hompu Amade Mahaki Loina Be Thokjom Ongbe Achobi Debe Chahi Nifu Police na Fagat Krehaire Apunba Manipur Huyen Lalong Apunba Lupna Sinduna Tongan ba Ching Amasung Tamge Lup Singna Sarugya Duna Ngasi Kumalampak Indoor Stadium Dege Khongnang Anikarak Nagampal BT Road Pauduna Mayai Kabanis Agi Mayokta Amade Manipurda National Register Citizen Chatna Halu Haina Peace Rally Ama Chathakre Peace Rally Asi Yauba Lakhiba Kamjong District Tage Social Worker Nungchon Me Ramsangna Fongdokhibada Aikhoigi Leijariba Indigenous Ke Thangta Natraga Indigenous Masana Sing Asina Lamdam Asige Furup Masel Punsin Nabada Yamna Chauna Mating Pangani Aduda Kamjong District ke Praja Singna Government na Changsiliba War on Drugs ke campaign ase Pukning Hakjang Yauna Saugatli Aduda Natana Apunba Manipur Huyen Lalong Apunba Lupna Demand Tauriba Manipurda NRC Chatna Halu Hairibase Saugatli Haina Haike Ozi Sarkar na paikaliba War of Drugs Stop Poppy plantation, NRC Sanaba Yaro, deforestation to Yaro, Haisi, see okay Punamak Manipuri indigenous people in the Makni, okay Punamak support to see, Punamak okay, Mayam Sangsalaga Poisi, success when of Honasi, Habisi, Heiningi, Ozi, okay indigenous martial arts, Habisi, Manipuri identity, Amani.
Manipuri indigenous akhoi pon nama unity oina bagi identity ama sinisi first step oina pukhat pasi Manipur ki praja mayam na o sarkar na mayam miyeng changbi raga support to bi habisi si haijani All Bhangai Area Chief Association na State Government na Changsiliba War on Drugs campaign asida support tawri amasong Bhangai areas ase poppy pambi tha daba mafam ni haina Chief Minister N Birenda Ayiba Gerald Pisilakre AVSCA gi Chairman CH Laleng Mawa amasong General Secretary Thangkhanmang Guitena sign tawduna CM da pisin kiba declaration aduna hai Chief Minister N Birenge mityeng makhada state government na state asida changsiliba war on drugs ki campaign asida FVSCA na support tawri aduga association asina lamdam asidage poppy pambi sing leimai asidage muthatnana ba hona bada chauna saruk yagani haire Gerald aduna hai lamdam asige afaba citizens singna war on drugs ke campaign ase sarugyamin aduna tungi mirol gidamak ekhoi lantheng minase drug ki culture muthatuna state ase community singe naha sing kannana ba khona ba mathautai war on drugs campaign support tawduna tingjang kaijang daba sama thamnana ba AVSCA na leibak miyam da campaign ase punna support tawminasi haina appeal tawre Organic farming promote tawduna poppy thabagi mahutta punsige senda lambi semlase government so initiative lobiduna kanaraba training program sing athappa chingi praja singda pibiduna paktaknana poppy pambi tharamba sing tokhanna ba khonabana chumgani haire Gerald asina high federal district ase state asida sing khwaidage yamna puthokba district ama oire Maram asina state government na marketing amasung distribution taunanaba arrangement ama sinbinanaba Chief Minister ge pukning chingselakle Federal district ke Raja Singh na government na sinba initiative cropping taunanaba plan singda corporate taugani haina Gerald aduna haire Hidak mana sizinaba thingnanaba khonabada police personnel school teacher amasung health provider singna kari thodang logadage haibagi matangda nongmagi oiba training program ama ngarang Thobal da pangthokre National Tobacco Control Program gi makhada District Tobacco Control Cell Thobal na sinduna CMO Thobal gi conference hall da pangthokpa training program aduda District Tobacco Control Cell Thobal ge Nodal Officer Dr. KH Trustee amasong Sangay Youth Tobacco Free Educational Organization ki founder cum president na training program adugi resource person oina wangang ke Training program adu hodokpagi thoramda CMO Thobal Dr. Y Nokulna sarugyakhe Manipur ge Governor Sashri Anusuya Uikena ngarang Rajbhavan Imphal da Central University of Punjab amasong Manipur University ge mahiroi singa unaduna mahi masing tambage matangda interaction tawkhre haire Governor Sashri Anusuya Uike mahiroi singda haikibada punsida mai pakpa haibase khonaba kanba Kathokpa amade pukchel chawbaga loinana khonarabatada purakpa ngamgane mahakna hai Manipur ase yamna fava state amane prakitina thallaba leibak amane lamdam asige miyam sing ase lining laisolda thawai yawe culture da thak wangna leiba amasong nupi sing thabak suba nomba yamna kanba leibak amani haike Governor na mahaki punsi wari mahiroi sing aduda share tauraduna mahakna hai mahaki career ase oja oina horakhibane mahakna athapa khungang singda chatuna tribal amasong backward class ta leiba mioi singbu mahai masing tamhanna ba honarakhi haike Governor da Manipur state ase karamna khanbage haina mahiroi singna hangbada Governor na hai Mafam asida culture amasong fijet chaksa ase yamna phajai masina mipum khudingmak sumhatle Governor
Sashri Anusuya Uikena Leibak Asige Naha Singa Mahaka Unahanduna Interaction Program Sing Semliba Asigidamak Yuba Sangam Program Bu Thagat Bob Fongdoke. Handak Nepal ge Kathmandu da pangthokiba 13 ASEAN Conference of Dalit Sahitya 2023 da National Amade International ge tongan ba hiramda pukning thogatpagi piba award ta Bharatiya Janata Yuba Morcha Imphal West ke President ge Famsupuri ba Huidrom Langamba Mangangda Art and Culture ge lamda Indo-Nepal Friendship International Award khusinarakle haire Panbayai Huidrom Langamba Mangang Ase Social Worker Gelamda 2013 da Dr. B.R. Ambedkar National Award 2014 da Arts and Culture Gelamda Swami Vivekananda National Award Amasong Mahatma Yotibala Full National Award 2018 da Pena Asaiba Art and Culture Gilamda Rabindranath Tagore National Award Amasong Philosophy Thangta Gilamda Indian Young Star National Award Sing Pangkraba Misakni Haide Masak khangdaba khulai paiba singna ngarang numidang pung 8 rom taba matamda Imphal East District ke Porompat Police Station ke manung janba soibam laikai pakhangba leirakta leiba Gibson Irom Chahi Kuntra Manga Apokpa Irom Mobi Singe Mayumda Nongmai Kapsilambage Mayokta Ngasi Maikai Adonge Maira Paibi Singna Kongjang Sangsin Kray Kongjang Aduda Yumlakta Nongmai Kapsin Bigano Miyambu Aki Akhang Pohan Bigano Nongmai Ke Culture Yaning De Kanana Kari Maram Gidamak Nongmai Kapsilibano Sengdok Piyu Haina Iba Placard Sing Sizinarake Ngarang and Birena Luchingba BJP ge Chungsinaba Lengak Asina Sashan Pairakpaga Loinana Law and Order ge Fibam Pagale Lalhoba Singge Irang Laksin Bangamle Haiba Wakalon Tambaga Loinana Tongan ba State Police ke Station Taramapanda Jaga Singda Afaspage Section Ahumge Makhada Lairiba Disturbed Area Status Lauthokna Naba Fireb Laukraba Matong Ngarang Numidang Pung Taretrom Tarakpa Matamda Masak Khangdaba Khulai Paiba Singna Imphal East District ke Porompat Police Station na Konba Soibam Laikai Pakhangba Laikai da Nongmai Round Kaya Kapsilamle Haire Police ke Pauna Hai Pakhangba Laikai da Leiba Gibson Irom Chahi Kuntra Manga Apokpa Mubige Mayumda Nongmai Round Kaya Kapsilambani Haire Thaudok Aduda Yumda Thamba Honda Activa Amade Thongnau da Nongmaina Panbage Dakfam Kaya Laiki Haire Thaudok Adu Thokle Khangbaga Imphal East District ke CDO Amasong Police ke Team Changsenduna Thiba Humbage Thabak Chathake Mafam Adudage Kapthokraba Projectile Ama empty case ahum phagat pangam khre haire thaudok thokphamge akoibada thijan humjan basu chathakre haire hauzik phawbagi oina apha apunge paudi leitre jerak asida ngasi nungthil jiribam police commando unit amasong 29 suba Assam Rifles na thiba humbage thabak chathabada jiribam dage lalho balup amage lanmi ama phare haire pharaba lalho lup aduge Lalhoba Aduge Maming Khoirakpam Jini Babu Allies Banana Chahi Nifumanga Apokpa Phalgunini Haire Lisivan Laithondagini Haire Fagalaba Mioi Adu Jiribam Police Station Da Makhataba Wahang Pahong Sing Tathananaba Khosina Kre Haina Pawasina Makhatana Haire Mitai Irol Iek Loisilon Apunbalo Milalna Kanglay Pakna Ngasi Fauba Lamdam Sige Lol Mayek Chaukat Hananaba Jangsilakba Khongjangi Manung Chana Lagliba Mars Kuntaret Ningthokaba Numita Bosem Naloba Class 10 Ge Mahiroi Singge MIL Thokpa Asida Milalgi Thomi Kunna Jiri Yauna Tampaki Mafam Ayambada Koina Chatuna Mahiroi Singna Kanglon Chumna Changyeng Pangthok Libra Haibado Yengsinba Chatlagane Haina Fongdokre Oza Singhi Mafam da
ngakliba lamdam sige security force singina milalna lol mayek chawkhat hanaba ngasi fawba hanba leitana changsilakliba khongchat asida mateng pangbiu haina phongdorakle loinana lagliba me 18 lamdam sige mahai tampham sangsingda class 1 amade 2 dage maitai mek tamba hokhiba numitka mari leinana milalna chahi khudinge maheroi singna tamliba lairik tage mapung oina athoi ahen changdamnabage thauram ama lagliba me 7 nomaijing numita center romda kanglup manga thokna haibade class 1 2 3 4 5 6 7 8 amade 9 10 खाइदोक्तुना पांगथोक्लगने अथोय हेन तानबगे चांगयेंग असे लागलिबा मेगी तरा मंगा फावबगी मनुंगदा मकोक मथंग तारबा सिंग मिंग स्कूल गे मिंग प्रिंट अमदे इलेक्ट्रॉनिक मीडिया सिंगदा लाउथोकने लोइनना तरा निपान सुबा May 18, 2023 ase lamdam sige mayek chatkhiba thauramga mari leinana lamdam sige masak nairaba mioi kaya yauna pangthokadoriba thauramda mana mathum yanthokani masida kanglup khudingmake mahiroi tara tara so lokhatuna consolation prize pigani masigidama form thaba haure akupa marol gidamak 9774275138 asida pau phobiraknanaba haijare मिलालगे थौरम सिंगना मिलालगे थौमी सिंगना चांगदमनबा असे याउननबा माही संग खुदिंगमक्ता लाकपा मतमदा नुंगसीना तरामना ओकपीबगा लोइनना माहिरोय अयाम्बा चांगदमनबा असिदा याउबिननबा हाइना फोंदोरकले ngasi ayuk pung 12 taba matamda tentha lambige lamding khuman them laikai jagada maruti karda तोंगदुना लाकपा मियोय खरना फुटबॉल सानरगा हलकपा नहा अनि फादुना पुननबा होनरंबदगे लमदिम एजुकेटेड वेलफेयर एसोसिएशन के थौमी सिंगना कनबा ngमख्रे कार्ड लाकपा मियोय सिंग अदो नानथोक्तुना चेनख्रे चही अनिगे ममांगदसो पुलिस डिपार्टमेंट थबक तौबा लेकाय असिगे मियोय अमसो फादुना पुननबा होनरंबदगे LEWA गे मेंबर सिंगना कनबगे थौदोक लेख्रे हारिबा मथोंग हुक्तबा थवोंग असे लमदम असिदा अमुक हना तौबिगनु हाइना फोंदोरकले नहा अनि असिबु फाननबा होनरमलिबा सिंग अदो प्राइवेट रिहेबिलिटेशन सेंटर गी मियोय सिंग नि हाइबा खंगबंगमले मरम असिना प्राइवेट रिहेबिलिटेशन सेंटर सिंग हांगबा सिंगना जैक्सिना थबक तौबियु अमदे मरी लेनबा लोइसंग सिंगना मीडियंग चंगबियु हाइना अपील तौरकले ngasi nomaijing numit ki ayuk pung tara taba matamda All Manipur United Fish Farmers Association ki oiba mifam ama Balbidya Mandir Higher Secondary Kongpal da Phambaga loinana Imphal East District United Fish Farmers Association Kauba Loop ama semle mifam asida AMU FFA ge President Bimol Chandrana Mayai Tangbal Lokhe loinana Amukogi Secretary General Dr. Norendro Thokchomna Luchingba Tim Amana Sarugyakhe Imphal East District United Fish Farmers Association ke oina Lairik Yangbam Bimolna President Ningombam Prakash General Secretary Salam Local Finance aduga Ningombam Robita Buna Vice President oina Khankhe haire People's Revolutionary Party of Kanglaipak Pripak ke Khutlai Paibage Lanmi Singlop Red Army na Kumsing Lising Amachamapan Marifu March ke Tang Kuntaruk tagi Hona Leptana Pangthoktuna Lagliba Nifu Humdoi Suba Red Army Uprising Day 2023 Thoram Lamdam Sida Khundariba Tongan ba Kanglup Sing Amade Chingmi Tami Hupna Khutsamna Duna Mapung Phana Pangthokre Nifu Humdoi Suba Red Army Uprising Day gi thoram ase loop ase ge Central Headquarter General Headquarter 707 Mobile Battalion Tactical Headquarter Base Area Sing Transit Camp Amade Training Center Sing the So Pangthoke 707 Mobile Battalion da Pangthokpa Achamba thoram amada Major Langambana Party ke Firal Chinkhatpage Chinkhatpaga loinana
ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯗ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯟ ꯁꯦꯜꯌꯨꯠ ꯄꯤꯗꯨꯅ ꯅꯤꯡꯇꯝ ꯌꯥꯋꯜꯒꯤ ꯃꯄꯨꯡ ꯐꯥꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯍꯥꯏꯅ ꯂꯨꯞꯁꯤꯡꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯛꯂꯦ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯉꯁꯤ 94 ꯁꯨꯕ ꯔꯦꯗ ꯑꯥꯔꯃꯤ ꯑꯞꯔꯥꯏꯖꯤꯡ ꯗꯦ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯝꯗꯝꯁꯤꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯅꯤꯡꯇꯝ ꯌꯥꯋꯜ ꯂꯥꯟꯊꯦꯡ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯂꯝꯌꯥꯟꯕꯁꯤꯡꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯈꯤꯕ ꯑꯃꯗꯤ ꯔꯦꯗ ꯑꯥꯔꯃꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯥꯟꯖꯪ ꯀꯌꯥ ꯑꯗꯨꯒꯤꯗꯃꯛ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯤꯕꯤꯈꯤꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯑꯃꯁꯨꯡ ꯔꯦꯗ ꯑꯥꯔꯃꯤ ꯁꯥꯏꯟ ꯔꯦꯗ ꯑꯥꯔꯃꯤ ꯑꯞꯔꯥꯏꯖꯤꯡ ꯗꯦ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯍꯤꯁꯤꯡꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯞꯔꯥꯏꯖꯤꯡ ꯗꯦ ꯊꯧꯔꯝ ꯑꯃ ꯑꯣꯏꯕ ꯉꯝꯂꯁꯅꯨ ꯂꯣꯏꯅꯅ ꯄ꯭ꯔꯤꯄꯥꯛꯅ ꯄꯥꯝꯂꯤꯕ ꯅꯤꯡꯇꯝꯕ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯍꯥꯏꯕ ꯄꯟꯊꯨꯡ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯂꯣꯏꯅꯅ ꯌꯦꯛꯅꯕ ꯏꯝꯄꯤꯔꯤꯌꯦꯂꯤꯁ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯅꯤꯡꯇꯝ ꯂꯥꯟꯊꯦꯡ ꯆꯠꯊꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯨꯔꯦꯜ ꯀꯟꯁꯤ ꯑꯐꯕ ꯏꯁꯤꯡ ꯊꯛꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯍꯩꯔꯣꯛꯀꯤ ꯊꯧꯃꯤꯁꯤꯡꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯍꯩꯔꯣꯛ ꯋꯥꯡꯖꯤꯡ ꯔꯤꯚꯔ ꯁꯦꯡꯕꯒꯤ ꯊꯕꯛ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤ꯫ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯍꯩꯔꯣꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯤꯟꯊꯥꯉꯝꯕ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯈꯤ ꯇꯨꯔꯦꯜ ꯀꯟꯕꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯂꯩꯉꯥꯛ ꯈꯛꯇ ꯉꯥꯏꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯋꯥꯈꯜ ꯇꯥꯕꯤꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏ ꯀꯌꯥ ꯏꯌꯥꯏ ꯑꯃꯗꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯌꯨꯝ ꯌꯨꯝꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯊꯥꯙꯔꯝꯕ ꯑꯃꯣꯠ ꯑꯀꯥꯏ ꯐꯠꯇ ꯍꯥꯎꯊꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯀꯌꯥ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯪꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯥꯗꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯀꯤ ꯈꯨꯟꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯏꯁꯥ ꯏꯁꯥꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯌꯨꯝꯗ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯒ ꯃꯐꯝ ꯆꯥꯅ ꯑꯩꯈꯣꯏ ꯂꯪꯊꯣꯛꯄ ꯇꯝꯁꯤ ꯃꯆꯤ ꯃꯆꯤꯗ ꯆꯥꯏꯊꯣꯛꯄ ꯑꯗꯨꯒ ꯄꯥꯡꯂꯪꯇ ꯂꯪꯊꯣꯛꯄꯁꯤꯅ ꯑꯩꯈꯣꯏ ꯃꯣꯠꯁꯟꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯍꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯛꯅ ꯆꯥꯔꯤꯕ ꯏꯁꯤꯡꯁꯤꯗ ꯐꯤꯖꯨ ꯐꯤꯖꯥꯝꯕ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯖꯔꯤꯕ ꯏꯁꯤꯡꯁꯤꯗ ꯌꯨꯝꯗꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯊꯣꯛꯑꯒ ꯇꯨꯔꯦꯟꯗ ꯊꯥꯗꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯏ-ꯑꯣꯐꯤꯁ ꯃꯅꯤꯄꯨꯔꯅ ꯀꯦꯇꯦꯒꯣꯔꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯅꯤꯡꯊꯤꯅ ꯄꯥꯏꯈꯠꯄ ꯉꯝꯈꯤꯕꯒꯤꯗꯃꯛ ꯃꯁꯛ ꯈꯪꯕꯤꯔꯗꯨꯅ ꯉꯔꯥꯡ ꯃꯃꯜ ꯌꯥꯝꯂꯕ 20 ꯀꯝꯄ꯭ꯌꯨꯇꯔ ꯁꯣꯁꯥꯏꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯏ-ꯒꯚꯔꯅꯦꯟꯁ ꯑꯦꯋꯥꯔꯗ 2022 ꯗꯦꯜꯂꯤ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯈꯨꯠꯁꯤꯟꯅꯔꯛꯄꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯋꯥꯔꯗ ꯑꯁꯤ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯕꯅꯤ ꯍꯥꯏꯔꯦ꯫ ꯌꯥꯝꯅ ꯇꯥꯕꯗ ꯇꯨꯖꯨꯡꯕ ꯊꯧꯗꯣꯛ ꯑꯃꯗ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯀꯥꯃꯥꯈ꯭ꯌꯥ ꯇꯦꯝꯄꯜꯒꯤ ꯅꯤꯂꯥꯆꯜ ꯍꯤꯜꯁ ꯗꯨꯔꯒꯥ ꯇꯦꯝꯄꯜ ꯃꯅꯥꯛꯇ 2019 ꯑꯝꯕꯨꯕꯥꯆꯤ ꯃꯦꯂꯥ ꯃꯅꯨꯡꯗ ꯍ꯭ꯌꯨꯃꯦꯟ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯉꯛ ꯀꯛꯇꯨꯅ ꯂꯥꯏꯗ ꯀꯠꯄꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯉꯛ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯐꯪꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 3 ꯐꯥꯔꯦ ꯍꯥꯏꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯆꯍꯤ 4 ꯔꯣꯝ ꯍꯦꯟꯕ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯒꯨꯋꯥꯍꯥꯇꯤꯒꯤ ꯄꯨꯂꯤꯁ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯍꯧꯈꯤꯕ ꯃꯥꯔꯆ 19ꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏ ꯄꯨꯂꯤꯁꯅ ꯆꯦꯛꯁꯤꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯑꯣꯏ 4 ꯆꯦꯟꯅꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯆꯠꯊꯕ ꯑꯝꯕꯨꯕꯥꯆꯤ ꯃꯦꯂꯥ ꯑꯁꯤ ꯀꯥꯃꯥꯈ꯭ꯌꯥ ꯇꯦꯝꯄꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯅꯈꯤ꯫
2019 गे June 19 da human sacrifice taurambage thodok aduna leibak pumbada mipaina khiba thodok amani haire Haukiba Mars ke kunmanga ingsok lising ani kulhumdoida BSF personnel na Bangladesh National Indian Lengak da Mari Leinana che chang paidana changsilakpa thengna khibadage fakre hairiba thodok ase Unakoti district ke Kaila Sahar subdivision manung chanba Gopinathpur khundage hairiba mioi sing ase BSF na farba matung Tripura police da sinakre haire Paugi likhun amana hai police na che chang yaudana tumina changnana ba khonaramba makhoi ahum ado Kailasar court ta puthokre haire hiram asige matangda Irani PSO se Jatindra Das na hai Bangladesh's nationals ahum che chang yaudana tumina India Bangladesh International Lana Gopinath Pur Khungang Chatnana ba Honarambado duty taba BSF na Fagalaga Lechapura BSF border outpost da Wahang Pahang na ba Purakhibane haire Fagat pangam khraba mioi ahum adu Bangladesh tage Abdul Gopar Jilan Mila amade Saiful Islam Maulibi Bajar district Bihar ge Kakabala Khungang dage haina saktak pangam khre haire Aroibada maru eba pausing amuka hana pijari Prime Minister amasong Union Home Minister na Manipur ki praja miyam ge ihul khangna thabak tauri haina BJP Manipur Pradesh ke General Secretary Premananda Maitei na haikre Sakhangdaba two-wheeler da tongduna lakpa nupa amaga nupi amagana class 12 tamliba mahiroi ama ngarang numidang modbungda nongmaina kaptuna hatlamle State government na nongan bamisi investigation NIA da sinana ba thorang tore hairak padage nongan bage asi bahakchang JC amasong imung manungna ngasi lawkhre Manipur da so MPCC na sinduna Samvidhan Bachao Loktantra Bachao Sankap Satyagraha Congress babanda pangthokre Khongjom Police Station ge team amana Khongjom maning laikai da Yungang Sungba factory ama thugai khre mioi ani Yungang singa kona na fare haire MAMI TV के प्राइम टाइम न्यूज़ मीडियम ताबीर सिंबो युमनाम विनर चनु ना अमुका हना खुरमजरी Admission open. Singzamai supermarket leiba Smart Tutorial Center da Bosem, Kosem amadi CVSC gi class 9 to 12 fawagi Arts Samadi Science stream gi oina foundation course tamnabagi khudong jaba pizari loinena Medical Engineering amadi NDA gi course tamnabagi khudong jaba su pizari mafam asida experience leraba oja singna takpi tambigani arapada leiba mahairoi singidamak hostel amadi van service gi khudong jaba su pizari lagliba
Mars ki tang kunhumdoi, April ki tang tara amadi, April ki tang tara taratagi class toba huzaragani. Akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, Yumnam School. Excellence in education.